Matam ayambada magi driver chawbaga sungtha thanadana mamigum nairamba sakhendu ngasidi mathanta naitom tarakpagum tawri. Masibu nungshiba haibadura asum tawbra nungshiba. Asum lakpana sakhen pukri leiriba domda tarubina ising sanabul ama pairaga kumthakhiba du ubada makhut anidu pocketa humjinduna yamna lemba saktamda tarubibu kawrai. Chan, kainom ta hangiba. Mingdi khangzadre orau bibadi adiko. Khonjel do tabada tarubi mamai fat lei thorakpani. Leiram liba midu ubada haifet tarang chatna mabukningda sumna khalli. Kaino masak khupazasiba aidi tasengna ngawre haba. Mana hangduisibu kana oijano de. Kana hangbigadaba. Sakhendu koithoktana wadu jab hekta harai. Kaino ni nangi namana bidan nutro thaza haise. Kaino ne thaza ki mingdi mana kamai khangi jana. Hoi mane hekta haibiyo. Hoi aise lana dilobi ganuko masidi ichani nating amta lawjagi haidana hekta labane. Yaye karamba mateng no. Aina pangba ngamba mateng oiradi pangzage hekta haibiyo chingnabigana. Aduga sir aigi mingdi tarubi kawe. Oh, tarubi ningshu khangzare yam nuare ado koina gumse free and frank wana adum chamchamna loinase yaidana. Hoi yaye madumakni aina pamjabasu. Adu tarubi thazagi khangnaba miga leibo leitragadi aiga khangnanaba nangna khara amta sinbiyudana. Khangnaba midi leiteda ngaujaba mibudi yam leibane. Adubu ngasi phawba kana amatagi proposal di mana yakhidribane. Ado hoi sara takpirabanina ai haifeti hairaga yengage. Ado yaragadi nangna khara amta yanaba sinbiyo. Ai sunggi mateng sukau kaujaraye. Yareda karigi mateng no sidi hangna sane. Hoi ai soidana hairaga budi yengage. Yam nungaijare. Adu tarubi magi contact number amtang bibigera. Tarubidu number adu pisira piroishira haina wakhalda haifetti khanjanai. Mataw aduda sakhena achikpadu thogairai. Tarubi kaidore tumine lerdi piningje hairo. Adugi natiye phare ai number do hairage. Adudi namta ngaiko ko. Wase hairaga sakhen pocketagi phone do lokthokuna number adu lauraba tungda. Adudi sir ai amuk chatlukige. Pharine aishu adum lehorage. Hoi tarubidu thanglamba khongthangdu maning khajik handuna. Sir amta ngai bikhoba. Kari number do aina pir ekai di haibiganu ko. Magi number se kanamta da pithoktabaneba. Aduna aina pir e haradi masoidana sauniba. Hoi hairoida. Ado nangi namalabisha reserve kharadi oiba maliko. Sir adugi nateda madi yam chambane. Masagi problem khara leibadagi lambi sida khong thangjin khiroina thangjindabane. Hoida chamane problem leitaba mibu leibrane. Sidi migi momom loi leinaba ngaktane. Sida yam ka hena su khanjiluba yaba natida. Farese adudi nangsu changkro aisu chalage. Hoi sir. Tarubidu makhwangda sanabundu mayeplaga machinda murum sonduna lakle. Kaino masak na marunang phasariba.
officerga oire wangang sangangna lemiba anisi yam thuna khangnahandaba yade aduga amaromda daparina thazada yengliba mityengsina kai khangdreda masak phajaba nupiga tinarubra haibu ayoina matha sare tarubidu nokmi tawduna lakpadu ubada nakandagi binana haima tarubiya nangbu ising so oriro hoi indomcha so urine isadi sakna sak phajariba na khwangduda sanabulga yepadadi onthokna phajakhre kai enjang sarage nangbo indomcha iromba chaye o phare ado isedane idomcha nongma koirakani hayena nangna khara tamuko hoi indomcha tamge hoi chalo binadu tarubina chakhiba du yengduna machinda sumna soli onthokna nungsikhre masaksina marolama lumlum hek lawradana ingna tapiba asigumba gyan taba aphabase koigi haideba hek tawraga thaja aigi isase pangkhre ko pele haisini ai somda tarubidu isingdo prap thamluraga thajana phi sari dugi manakta amuk laktuna sahum naina satpham tharai madawodu da thaja tarubida khajik yengduna kaidawre amuk po magala iduna kanana kai haire ino kaisu harakte da sakta yam nungshidaba nupi ama thengnari adugini kanano ne nangna sakta nungsidaba haisiba mutse yam nungaina sagalaga lakpaneba adugadi ma hek thengnarubadagine mut kase loi down chatkre wari phawdi mut down chathanba nga manupi dibu kanano khangningkhreda yare khangningunu kaisu manadi nungsiradabani kaina tarubi nasak phajai sanabul ye pasu pakchai kaina masoktuga nungsidabana nate kanano ba nangna hairise as nangna marolama atai nati dapari hoigi mamaduni aidi kana oiraboi ningi aduga idom sabina oire nangda asaidagi sauri dide mane mamuk nungsidabadine lekai sid leite ibema ngai khone nangna mangonda adu yam thina sauri dubu mana bu nangonda kari haira age khangde kaim haidrasune masak tudang ubadane sukung hek nungsiba phaude yare se nangna hena ngawkhre mina kaisam haibasu natabaduda sauri ni kaina champakti ko atai laise thaja ai ngasidine nangonda wa mai nang yadaba yareko kaiwano aibu karamba matamda nangna haiba wada yadaba yawkhragene hoiba yaiba ado sidi nahan khai haiba waduga manadeba hoine adubu kaiwano yam luba malida ai kiba ma yawsale eko nangiside asengmane thaja phagi nati ai nangbu imanabi amoina nungaina lekhibado pame kaino nangna haisibo mari makhong samnadaba wangakta aibu amta wakal tahalu kaidauge aduburo aina ngasai nangonda ising sokpa chatluse na horamidana hoine horamine aduda nangna yaraktabadagi aisu ithantane tantana dum chatleba adugadi kadom loino khangdeba nahangi SDO do phutlangna phawjalakpai wanida madi migi ising sokphamduda kaidoba laiba ngai khose aina haisemta ta khoba adubudi masu pakhangina leirangi khongoliba lainidana kaino haisibo kanagi leirangno thaja nangse pangkhreda ko aina haise munata khokai dorage hoise makha taro aduda manane ichan na kaurakpa aise khangbai wani tauramniye nangi mathong sada bido khangdradi kaino masak khuphajaduga wangjing wangai leperamadi khangtaba ibema aidi khangaga bu to iye nang oiradi ngasaina pukhri da bu tasingrani yareda adugane yam thajadana mana kari hairi khangbra kari hairi iba
ꯑꯗꯨꯕꯨꯔꯣ ꯅꯪꯒ ꯇꯤꯟꯅꯕ ꯅꯃꯥꯟꯅꯕꯤꯗꯨ ꯅꯠꯇ꯭ꯔꯥ ꯊꯥꯖ ꯍꯥꯏꯁꯦꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯑꯦ ꯃꯥꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯤꯕ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯉꯛꯏꯅꯦ ꯑꯗꯨꯗ ꯑꯩꯅ ꯃꯥꯅꯦꯅ ꯈꯨꯝꯃꯦꯕ ꯑꯗꯨꯒꯗꯤꯅꯦ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯔꯛꯏꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯊꯥꯖꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ ꯊꯥꯖ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯝ ꯇꯧꯗ꯭ꯔꯒ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯇꯔꯨꯕꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯥꯖ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ 마도 ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯣ ꯇꯔꯨꯕꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯃꯥ ꯌꯥꯝ ꯐꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦꯗ ꯅꯨꯡꯁꯤꯅꯕꯗꯤ ꯑꯔꯥꯏꯕꯅꯦ ꯍꯌꯦꯡ ꯀꯥꯏꯅ ꯃꯩꯆꯥꯛꯇꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏꯌꯦ ꯇꯔꯨꯕꯤ ꯑꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗꯤꯌꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯥꯖ ꯃꯄꯤ ꯏꯔꯥꯛ ꯈꯖꯤꯛ ꯆꯦꯜꯂꯛꯏ ꯊꯥꯖ ꯅꯪ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯪꯂꯥꯛꯅꯒꯅꯤ ꯀꯤꯕꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯀꯅꯥꯕꯨ ꯌꯥꯎꯒꯦꯅꯦ ꯀꯥꯏꯅꯕ ꯍꯥꯏꯗꯨꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯏꯅꯒꯗꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟ ꯑꯀꯣꯟ ꯍꯥꯏꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯟꯅꯔꯗꯤ ꯃꯥꯂꯦꯝꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯁꯤꯅ ꯅꯪꯒꯤ ꯑꯃꯗꯤ ꯏꯅꯦꯒꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯦ ꯗꯥꯄꯥꯔꯤꯒꯤ ꯃꯃꯥꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯔꯨꯕꯤ ꯑꯁꯦꯡꯕꯅꯤ ꯊꯥꯖ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯅꯪ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯅꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯊꯥꯖꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯄꯥꯔꯤꯁꯨ ꯐꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ ꯄꯥꯔꯤꯗꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯀꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠꯇꯤ ꯈꯟꯖꯥꯟꯅꯩ ꯄꯨꯝꯅꯃꯛꯇꯨ ꯐꯥꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ Thaja, nang kapiro. ꯊꯥꯖꯗꯨ ꯏꯈꯪ ꯈꯪꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯗꯥꯄꯥꯔꯤ ꯑꯩ ꯀꯞꯇꯤꯌꯦ Kaptraga kay gimit ngangiba. ꯀꯞꯇꯦ ꯍꯥꯏꯕꯅꯦ Thaja, nang ay loina rishe, mishing hangta nati. Nang na tawa tawa kutimag, ay nakitaway kangway doriba. Nang ay mo daminang wano Thaja. ꯗꯥꯄꯥꯔꯤ ꯑꯁꯦꯡꯕꯅꯦ ꯑꯩ ꯀꯞꯇꯦ ꯍꯥꯏꯔꯦꯗꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯍꯜꯂꯤꯁꯤꯕꯣ ꯐꯔꯦ ꯗꯥꯄꯥꯔꯤ ꯐꯝꯈꯤꯗ꯭ꯔꯥ ꯑꯩꯁꯨ ꯐꯤꯁꯦ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡꯗꯤ ꯅꯤꯅꯦꯅ ꯕꯖꯥꯔ ꯆꯠꯄꯗ ꯐꯤꯁꯦ ꯄꯨꯅꯤ ꯍꯥꯏꯔꯝꯃꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯀꯞꯇ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯉꯁꯤꯗꯤ ꯊꯥꯖꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯁꯤꯅ ꯃꯁꯥꯗ ꯈꯖꯤꯛ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯅꯥꯊꯩꯔꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯈꯣꯟꯖꯦꯜꯗ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ Fare Thaja, nang na ingoda haidindrabasu, kaisu kaideda. Aduga, ayna noiva toina lakpasishu. Nang na pamde hayo ay khangi. Adu pumnamakta khangna. Ayna nangondagi lapthok gaiba. Shungam ngamdribasi kaigino Thaja. Shibu, ay khakta na phawbra. Nangondadi phawdabra. ꯗꯥꯄꯥꯔꯤ Siyamani Thaja. Sakaiba matamsi. Nafam phong ki kaya ko nagi. Adugo, ay ngamkide. Kasi di hairaki Thaja. Ay nangbu tamoy siyang siya. Ay kaya ni. Sakai na loy na rapasita. Nangi asigam na kalabaway siya. Ay pun sila takidre. Ay na chat ki haibo fo. Nang na kam ki mga tani. Adugo,
ngasi nangi kalaba wahi kharasina ai thamoise chaina fawal nate dabari adumna khangano nangi wakhaldo onare ngasi phawba aidi dabari bu ibung amagum khanbadagi hena ahen wakhal amata khankiba leitiye hoi ai dabari gi nungsibabudi tasena ikai khumnajai adubu hojikti aikhoi wakhal mapung pharabane angang oiringai ki matamda natre masine matamna purakpa ahongba hairise Paridu mamai khajik leithoraktuna ira chelaba mamittubu makhut khubiduna lona taithokche. Oh, ahongba, nanti seperti dako. Asak koina, wana saga carak pemangan kaya se, nanda tu kaya apa? Aduh, mana itu nasa, haja, nang budi kau bangam loye, life ana lak tu na hari basu, nama bu, cuy na mai tiba pi kane, nang kan lagi cuy biar loye haja. Dabari, yam angang masa malakano, aduh ki wakal do, aingon na kan biga do, di mimana dabine. Masih kita ibang sila, ay ko'y gumbagi sa napamlay tiye. Karigi ay bu, asam na hansil lang na ba no? Kaya tasam, ay, nang na hay baloy na yarage. Uway si matang ni hayram mo, nang na ay bu, sunong nung sikibalay ti hay na. Uway no taharaga, ay chachakrage. Thaza kapning bado khang na bahot na bada masado fungalakli. Masu pari bu nungsidaba nate adubu samas ki minok maisaki bana pari gi nungsibado mirai bada takibani. Thamoy kan bisu oikibani. Dabari, adugi wahang do, ingon na hangakano. Ay, madukumbang amoy Oh. Maduro tapati, dangay mo nung sirihay pa na tra. Dabari, ay kay hayuge, nagsakro. Nang natanra baso, ay sad kiniye. Paridu sasinaba minok umanok tu na. Pare, sige wasa to wasa. Ay, nango na uwa ama hayan na lakwa ni. Adugo, tanata ba tamata mo umangal. Dangay mo sa una ko. Dabari, ay saudiye. Kariwano, nang nahage bo. Hekta hayo. Tambo bagi tanah ulay kirana. Pare, next Monday dagi ay training mo pam na chatla ni. Matam karay di, nangalap na batari. Hakayagi training no. Hangde ta. Tata umuk ne de hay. Pare, nang fasan na layo ko. Ay susana kiki. Ado, Dabari, nang su ana ay yaw na nung ay na sa luko. Thaza thingbinaba leitraba pirangdu maningtamna sinthajaduna pari na chatkibadu yengduna machinda sumna soli. Dabari, ay sunang buyam na nung siye. Nasi, ay natamoy paandabi amagom. Napamda, utkiba itaw sina. Nang naay po adugi mating warawi hay ba? Ay kange. Adubo. Nasi karakap kiba sina. Nang kitang ito sina. Ay pagadaw ba ni? Laibak na thirisu pari na tholakpada mapachana na mama binasu kok hek thengnare. Nang di sida kay darami ba? Kasi tawag dito. Ima di kaya no? Ay budi, Thaza library yung gina tawag ni. Nate, ay mo mo ida chatlaga kay tawag dito hay ba ni? Kay no niya, sidi matama ni na. As, yari hango no, chala silo. Ay huran ba? Nakukta na pipa niya. Huran ba sidi? Manila nung tigi ay ngodagi, singju maya law ba do? Ngasi su law gadra hangina, tawag ni niya. As, ima, yari hango no, chala silo. Nang kok sa kibaya draw, ay nasa pada mo pa nariro. Adoy saro,
yumda chalo Ima chasilao haibane karino ne basibo nang bu ngawrabo aina la ise thabak ne nang gumba nate ko O thabak to ngasidi changorno haiba moigi mi kanam tale hawdabane oh nang ninga sai khai malum result oire aina maga loina gadu haibase nang yadre Ima wadhi ang wangnu ko ari madi I garakani he tawrisi yengune khangni dana adubudi la o haibane Paridu kharaga sauna tholakpaga mamana amuk achakpa maidagi haijinbagum thokkhre mafamsida mama thanambada afaba oyeroi khanduna mamabu namdana puraga chatkhre Tharosu makhutta khawa ma yanduna moli changlaklaga mangholdari eduda satpham thai aduga mamaidu imungda khajik onsinduna Bema nine nang hala abo aidi sakse loiramaga thola agena tawramine yare ngasidine posisu yamna phai aduna ne khara nganna changabani kaino ngasai mayamdo loikhrabu haise loigare nattene nangbu phidubu kayam watlige hayeng loisilage ngasidi tarubiga wari sanarigaida yam sahodre hoida nasado narakani khara su potha thoi mausidi nangi hongnabi anam kalline na tawbudo tawganu ko hoinine ngai khone nangbo namitu ingangang na ui kapurabo nangbo kaptiye morok metpada mahi songki bagine ihe fazana yengaga tawba yadabro mittaga oire sabana buloramani ne khusa amane haujupudi hareda fare nathaudo tawjaruro ado nangi phiduna ne hayeng loiradi haide hangsitto bazar da ibani chatlurasi ai talida nine dum chatluro phi mayam se ithandana ngamoine nangbo hoi chatlurase Sakhen ahan naha khaidana aduki matik mi loina bahai lekai asida itattatana magi maming sona bahawrabani numidangi chak ising chaba loiraduna magi kada lakle aduga mon mayadagi phone du lauraga famung aduda longna hiptharaktuna ngasai piramba thajagi number aduda call tawshili Phanayamna tawraba phawba paraktabaduda Sakhen matha khara sana hiplambadagi fuk hawgatuna hanjin tawshili somdasu thajadu isau macha ama langi kanano ne mina paidre khangadi kokto udana save tawba number sunati kanai oisa no sibo aibu pairaga yengsirane aida pairageda Thajadu itap-tapna phone du fat pai khatli hello kana oibirabano Khonjel adu tabada Sakhen waramba pumnamak hantharakpagum sor sangna hontoktuna Thaza ha aine ai haidi kana ai bhab taba ngamjadre somgi se mi onaram ganiye onadi swaisibu Thaza ko bo kya sugine Thajadu ik a tawduna khomlai tawbiri sibu kai lamdo oibirabano Santipur gi Thaza dani aina tawjise mi onara moida kariba Santipurgi thaja haiba hoi nang kanano sengna haibiyo aingonda khairakpo oiradi onse thamjarage amdangai ko nang shawar male aise khairpa nati asengbodo ai haijage aigi ming sayin sana ko nogi kunsida STO oina lebuduni Sakhen aying baminok ama noktuna Thaja ingak ngakna mamit khajik lauthoktuna manakongdagi phone du makhada fat thangthai aduga mabukningda sumna khalli aigi number sibu kanadagi lori jano tarubina soidana piba oiramgani hayengdi nang khangniba
ꯊꯥꯖꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯗꯨꯗ ꯁꯛꯍꯦꯟ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯀꯧꯔꯛꯏ. Hello? Hello? Tabro? Taye. Kaidorage? Tumina lady? Yam hainadrabo? Kaisa tawdeda. Aduga karigi tumina leiba? Kaisa tawdiye. Sum wakalama kalamane. Ado kay haibigadabano. Ay phone se thamjaba yaradra. Ngaiko, aigi wari sanabase yam hainadrabo? Adugi natiye. Fare Thaja, nang lana diloganu ko. Singna dum hainase. Hoi. Ado nangi khangnaba miga leibro? Leiteda. Thambasu pamde. Nati Thaja, nang adum na haigano. Nangbu ahanba ukiba numitagi tasingna ay nangbu nusiba faurre. Ay nangbu tapos singna nusiya Thaja. Ay punsida asigumna amukta nupida propose torokidre. Ahanbasu nangni, aroibasu nangna uibiyo. Yaragadi ay tanga fangba nusibase nangna mirabigano. Hoi, nangi wari punamak ay loina tare. Adugidamak waradi nang kisukan gano. Ay nangidamak punamak to mayok na bangamgani. Aybu kari haina kaugadabano khangre. Sar haina hekta kauzarage. Ngasi sar na takpiri buwase. Aygi oinandi laibak yamna phabane. Adubu aydi ngasi ki taibang pansida hingbada khwaidagi matik sandraba misak amane. Aigumba nupi amabu kanana masamamu iningane. Nati Thaja, nangi wakaldo onare. Kaisu leitaba problem adugidamak nasada awaba pigano. Andumna haibigano. Sardi awama thaki mahai tamduna mirak tilaba misak amane. Karisu laitrabi aigidamak sargi simbal lagi haidorak liba wada yamna paksade. Aibu warobigano. Ai sargi nungsibabu tasengni ikai khumnajai. Adubu matam kharadi ai lambi sidagi lapna laigi haina khalli. Aidi sargi ni haibada matik yamna chadiye. Aduna sarga chanagadaba nupi ama oina yengbiyo. Thaja, nangna hairudubu kaino? Nusibabu hongdok hongjin tawduna hapningba patra amada hekta hapa yabro. Nangi nungsi leina natana atopa leina amata aigi haksangda paishinba ngamoye. Nangi nungsi ipakta iraknaduna sigadaba misakni aidi. Nang aibu thajadabra? Kanlaba lanfam amagi mayaydani thajana lepliba asi adusu khulai sungyaw yawdana soknaba thamoi ahumgi lan. Maikai anidagi kapsilakpa machin tumlaba tenjay aduna thajagi thamoida thumna panduna masada chaina phawbagum mitlu anida panduna lairamba pirangdu makhazai anida pupup nan tharakduna anikpa khonjelda. Aibu kari haina khumuge sar. Aibu warobigano. Sinatana iphamdagi ayeno paukham amata piningai leisade. Thaja, nang kapiro? Kaptiye. Thaja, aigi wahi karana nangi thamoida awaba pibugum thoklabra? Nafamda ngasi kakta phongdokpa oirabasu khunsida ahanba lakpa numitugi nangi wakhalda aise angawbaga pangkhak oikhibani. Fare, nangi nusibase matam chupagi thamoinungda lengdana adumak leirasunu. Adubu Thaja, karigumba matamda nangna ibu ningsingbirapa thoklaba mikuptuda nangidamak ai leiri haibasimadi
nang kaubiganuko. Adudi ayamu thamjarage. Phone adusu thamkhre. Thaja khumbasu tawdi. Ayengba amada yengduna machi lengda tumin phamduna lei. Somda sakhen magi thamoigi nungsibado ising ichaw amagum thamoi mapal thokna pathoraktuna ingna nokpa minoktugi maromda mapi ira khajik chenduna machinda sumna soli. Thaja nafamda haigi khanbu wai kayama haibangamda irol nungda dumak lupki gadra mangki gadra khalubada ita sinwai. Pare ayo jikidobani aibu ta sauba thajillaga inida hekta hailar sirane. Hairorida matam khradi yengkige. Thajasu wakhaldo charangnaduna tungthabadu yadre. Amaromda mukchep tawduna ahingduma yamna wana khangi. Tawfam khangda tarubida muksu call tawshili. Tarubisu tumlubagi mamitu oirum tawduna call da takna parai. Hello. Tarubia. Kai lerage. Asuk thenga kansida phone tarisibo. Yare. Nangnasu khalamba mairinduna hozikti isase tangoi tana sakhale. Ai ang wari Tarubi. Kaino nangna harisibo. Harakliba wadu tabada Tarubidu mamitka khangsingi haiduni. Tumlambadagi fuk hogatuna kangtholduda haifet nga tharaga phammi. Thaja nang kaidorage? Ha, nang kaidorage haibane? Se, aingondam tsengna hayoba. Ngasai ikhoida ibani wari sanaramidana. Hoine sanaramine. Aduda nang hek sakhibaga daparindo amuk lae. Aduga aingonda nungsi haina phongdo ame. Aduda aina yakhidabagi mado yamna kapamaga sakhi. Adugi isase tawpham khangda sarang anduna lairingai hujik amuk SDO do phone tora ame. Mana amuk kai hare ino. Kai haine ke nangna phone number pithomi natro. Thaja Tarubi ai se amukta ingna laisaki haibase noi mayamna yadri base kari kino ai hausi kaido haibano. Thaja yari se kapano. Ado SDO duda nangdi kari haikrage. Yakidre. Thaja nang thamoi diam kadmali. Mina asuk phajana haijaraba phawba yadabase. Nang soidana papu gani. Tarubi ai ta sena nungsiba thamba pamdriye. Pap senduna tala aba mapoksida anauba amagidama ai kaisu singnadreda. Adu orasu nang se laisabini. Nangi awabana lumna lawba. Migi awabana karishoina lawdaba. Sibu nangi antabani haigi hairo. Thaja nang sibu thamoi gamta pandraba. Tarubi aisu thamoi pale nungsiba khange adubu ai dhapari bodi yamna nungsiye. Oh nangdi dapari gi khalaga SDO do yadaba oire. Tarubi Phare Thaja ai wamadi haige. Mairan bina masa chakthekani khangna mainungda chongsinjaduna masa matomta mathwai thajakhibado. Nang wari da larikta taraba natro. Aduro nangna pamise. Nang inegi kemta khandraba. Dapari da laibada nangna punsido nungaina laigani khanbro. Thaja ai nangbu yang warawi. Tarubi ai pumnamakto loina khange chumna thamoi da laibado khak haibane aduna bo ai yakhidabane. Yari se to nangsu pothana batawro. Tarubi na engonda sauri ro. Saude se kaidobai saudoino. Aina nasa khanghandana phone number pitho ubase. Nangonda wana boina thokra male. Thaja nangai bu saungna ko. Yare mi ai kaisu saudeba. Ando aina SDO da yakhidabadudi ai ta sengna isa paiba imungse
ꯌꯥꯝꯅ ꯀꯤꯌꯦ ꯑꯃꯔꯣꯝꯗ ꯃꯣꯏꯒꯤ ꯃꯃꯥꯗꯨꯁꯨ ꯏꯗꯣꯝꯆꯥ ꯕꯤꯅꯥꯒꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯀꯩ ꯀꯤꯅ ꯆꯦꯜꯂꯒ ꯁꯑꯣꯝ ꯑꯣꯛꯅꯩ ꯍꯥꯏꯕꯗꯣ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯁꯪꯒ ꯆꯥꯎꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯦ ꯊꯤꯛ ꯅꯦꯝꯕ ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯖ ꯃꯥꯕꯨ ꯂꯥꯝꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯌꯦ ꯍꯣꯏꯅꯦ ꯑꯃꯔꯣꯝꯗꯕꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯗꯥꯄꯥꯔꯤꯒ SDOꯗꯨꯒ ꯌꯦꯡꯅꯕꯗꯗꯤ ꯈꯦꯠꯅꯕ ꯈꯔꯗꯤ ꯂꯩꯒꯅꯤ ꯀꯃꯥꯏꯅ ꯍꯥꯏꯕꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯍꯥꯏꯅꯕꯤꯌꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯇꯥꯏ ꯃꯥꯒꯤ ꯋꯥꯗ ꯃꯤꯅꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯐꯔꯦꯁꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ ꯁꯤꯗ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯒꯨꯝꯁꯦ ꯃꯇꯝꯁꯨ ꯊꯦꯡꯉꯦ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯔꯣ ꯑꯃꯗꯤ ꯊꯥꯖ ꯕꯖꯥꯔ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯤ ꯑꯀꯛꯄ ꯃꯌꯥꯝꯗꯨ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩ ꯅꯦꯅꯦ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ ꯈꯥꯎ ꯑꯅꯤꯁꯦ ꯑꯗꯨꯝ ꯄꯨꯔꯁꯦ ꯍꯥꯏꯔꯣ ꯆꯠꯂꯤꯉꯩꯁꯤꯗ ꯂꯣꯏꯅ ꯄꯨꯔꯁꯦ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯀꯩꯗꯧꯅꯤ ꯁꯤꯗ ꯑꯃꯨꯛ ꯊꯝꯃꯝꯗꯅ ꯏꯝꯐꯥꯜꯗ ꯅꯦꯅꯦꯗꯒꯤ ꯐꯤ ꯌꯥꯝ ꯂꯧꯕ ꯏꯅꯥꯎ ꯑꯃ ꯂꯩꯕꯅꯦ ꯃꯣꯏꯗꯕꯨ ꯆꯪꯉꯗꯤ ꯐꯤꯁꯤꯡꯁꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗꯧꯅꯤ ꯏꯁ ꯃꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯗꯣꯏꯔꯣ ꯆꯪꯗꯣꯏꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯌꯥꯝ ꯐꯕ ꯏꯃꯨꯡꯅꯦ ꯅꯦꯅꯦꯅ ꯅꯪꯒꯤ ꯋꯥꯔꯤ ꯇꯝꯕꯗ ꯅꯣꯡꯃꯇꯗꯤ ꯄꯨꯔꯛꯎ ꯍꯥꯏꯗꯅ ꯌꯥꯝ ꯍꯥꯏꯍꯧꯕꯅꯤ ꯉꯁꯤ ꯆꯠꯂꯤꯉꯩꯁꯤda ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯅꯦꯅꯦ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯀꯣ ꯃꯤ ꯃꯌꯨꯝ ꯆꯪꯕꯁꯦ ꯍꯩꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯕꯣ ꯆꯠꯂꯣ ꯅꯪ ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯍꯣꯏ ꯊꯥꯖ ꯃꯣꯂꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯁꯦꯀꯦꯟ ꯑꯃ ꯑꯅꯤ ꯂꯦꯞꯂꯒ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯏꯃꯥ ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯕꯅꯣ ꯑꯩꯕꯨꯁꯨ ꯅꯅꯥꯛꯇ ꯄꯨꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯅꯆꯥꯒꯤ ꯏꯇꯧꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯣ ꯍꯥꯏꯕꯅꯣ ꯆꯩꯅꯥꯈꯣꯜꯗꯤ ꯇꯞꯅ ꯑꯗꯨꯝ ꯐꯈꯤꯅꯤ ꯍꯧꯔꯤꯕ ꯗꯥꯛꯐꯝꯁꯤꯗꯤ ꯍꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯅꯤꯀꯣ ngasi aina ining tamna mapal thokwa phanghandaba so hedak pham nangna niko Thaja ngangna mapi su sinthara'i adubu makhutuna tapna taithokjaduna nakanda leiriba cupboard tu hangtoktuna setna chanaba mafidu lokthoi lamchatta nate Thaja fije chakchasu aruba laijaga pakhakni chenglap tawba khwang aduda asangba machugi phanek tu mapop kaihanda masana na yepsili higok machugi tops tuna nupi sabana duda nappadudi furit adugi masak magun khanghen hengat pagum thokli musuk muna jum tari basamduna lengban ani duda ngathu thengthu oinajari phamung da leiriba chuni du lauraga mingsel mamang da leptuna mamai adubu yamna cheksin na khumjili mayam se lore batungda setli litliba duda kari asoi aran achit akom yawano haina mamut tana yenglingai mapandagi tharona Bema nangbu loidribo matam se ayaurene nene loire lao chatnaba tawsi horen halakpa thengkhini asumna anidu imphal maikai pangutli sum lakpana gari du thongal amagi mayada khamlaba tungda layamliba yumdu ubada
ꯊꯥꯖ ꯃꯌꯥ ꯎꯝꯁꯤꯟꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯔꯣꯅ ꯕꯦꯃꯥ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯅꯦꯅꯦ ꯁꯤ ꯌꯨꯝꯁꯤꯗꯔꯣ ꯑꯩꯈꯣꯏꯅ ꯆꯪꯗꯣꯏꯁꯦ? ꯃꯥꯅꯦ꯫ ꯑꯩ ꯇꯜꯂꯤꯗ ꯅꯦꯅꯦ ꯆꯪꯉꯨꯔꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯉꯥꯏꯔꯝꯃꯒꯦ꯫ ꯍꯩꯃꯥ ꯃꯁꯤꯗꯤ ꯉꯥꯎꯋꯤꯗꯅ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯅꯦꯅꯦ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯇꯜꯂꯦꯕ꯫ ꯑꯅꯤꯗꯨꯅ ꯏꯅꯔꯤꯉꯩ ꯃꯅꯤꯆꯟꯗ꯭ꯔ ꯒꯦꯠꯇꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯏꯆꯦ ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯨꯏꯔꯦ ꯏꯆꯦꯁꯨ ꯂꯥꯛꯇꯕ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯦꯕꯨ ꯅꯥꯔꯨꯔꯕꯣ? ꯅꯥꯗꯦꯗ ꯂꯧꯁꯤꯡꯒꯤ ꯈꯔ ꯑꯃꯨꯛ ꯇꯧꯔꯤꯉꯩ ꯊꯕꯛꯁꯤꯅ ꯌꯥꯝꯃꯟꯗꯅ ꯆꯠꯊꯣꯔꯛꯄꯒ ꯁꯨꯡꯁꯪ ꯁꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯉꯁꯤꯗꯤ ꯐꯤ ꯑꯀꯛꯄꯁꯨ ꯈꯔ ꯂꯩ ꯍꯥꯏꯗꯅ ꯏꯅꯥꯎꯗ ꯑꯝꯇ ꯌꯦꯡꯍꯜꯂꯨꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯏꯅꯦ꯫ ꯍꯣꯏ ꯆꯪꯕꯤꯌꯨ ꯃꯃꯥꯁꯨ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯦ ꯇꯥꯟꯁꯨ ꯆꯥꯔꯦ ꯑꯩ ꯉꯥ ꯂꯩꯔꯛꯀꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯦꯅꯥ ꯇꯥꯅ ꯍꯜꯂꯣ꯫ ꯏꯕꯨꯡꯉꯣ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ꯫ ꯆꯥꯈ꯭ꯔꯁꯤ ꯀꯩꯗꯧꯔꯒꯦ ꯀꯨꯏꯔꯣꯏ ꯑꯩ ꯉꯥ ꯐꯠ ꯂꯩꯔꯛꯀꯦꯕ꯫ ꯏꯆꯦꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ꯫ ꯃꯅꯤꯆꯟꯗ꯭ꯔꯗꯨ ꯊꯥꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯗꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯔꯥ? ꯃꯥꯅꯦ꯫ ꯏꯆꯥꯗꯤ ꯁꯛ ꯄꯨꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯕꯦꯝꯃ ꯆꯪꯉꯣ ꯀꯣꯏꯒꯅꯨ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯅꯪꯒꯨꯝꯕꯤ ꯑꯃ ꯂꯩꯕꯅꯤ ꯇꯤꯟꯅꯧ꯫ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯅꯦꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯃꯄꯨꯔꯣ? ꯀꯩꯝꯇꯒ ꯃꯥꯟꯗꯤꯌꯦ꯫ ꯃꯤ ꯊꯕꯛꯀ ꯆꯥꯎꯅ ꯇꯧꯈ꯭ꯔ ꯄꯣꯠꯅꯤ꯫ ꯁꯤꯅꯤꯅꯦ ꯎꯍꯩ ꯌꯥꯝꯅ ꯄꯥꯟꯕ ꯎꯅ ꯃꯔꯨ ꯂꯣꯛꯏ ꯍꯥꯏꯅꯔꯤꯕꯗꯣ꯫ ꯊꯔꯣꯗꯨ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯂꯦꯞꯇꯨꯅ ꯊꯥꯔꯤꯛꯄꯨ ꯀꯧꯔꯛꯏ꯫ ꯊꯥꯔꯤꯛ! ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯉꯥꯟꯊꯣꯏꯗꯨ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯍꯩꯃꯥ ꯅꯪꯕꯨ ꯉꯥꯟꯊꯣꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯦ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯒꯦ? ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯂꯥꯛꯄꯗꯗꯤ ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯍꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯗꯕꯜ ꯐꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ꯫ ꯉꯥꯟꯊꯣꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯗꯨ ꯃꯔꯛ ꯐꯠ ꯊꯠꯂꯛꯏ꯫ ꯌꯥꯅꯤ ꯍꯦꯛꯇ ꯆꯪꯕꯤꯔꯛꯑꯣ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ꯫ ꯌꯥꯔꯦꯗ꯫ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ ꯏꯆꯦ ꯀꯧꯗꯣꯏꯔꯥ ꯀꯩ ꯀꯧꯗꯣꯏꯅꯣ ꯍꯦꯛꯇ ꯆꯪꯕꯤꯔꯛꯑꯣ꯫ ꯏꯆꯦ ꯀꯧꯋꯣ ꯃꯥꯅ ꯅꯪꯉꯣꯟꯗꯒꯤ ꯈꯔ ꯍꯜꯂꯝꯒꯅꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯆꯪꯕꯤꯔꯛꯑꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯣꯃꯟ ꯔꯨꯝꯒꯤ ꯄꯥꯛꯅ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯍꯜꯂꯝꯂꯒ ꯉꯥꯟꯊꯣꯏꯗꯨ ꯃꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤ꯫ ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯀꯩꯗꯧꯔꯒꯦ? ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯨꯄꯤ 2 ꯂꯥꯛꯍꯧꯕꯅꯦ ꯅꯪꯁꯨ ꯍꯪꯍꯧꯋꯦ꯫ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ? ꯃꯅꯤꯡꯒꯤ ꯅꯗꯣꯝꯆꯥꯗꯤ ꯅꯠꯇꯦꯀꯣ? ꯀꯩꯅꯣ ꯏꯃꯥ ꯃꯅꯤꯡꯒꯤ ꯏꯟꯗꯣꯝꯆꯥꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯃꯥꯒꯤ ꯀꯥꯔꯟꯁꯦ ꯍꯦꯛꯇ ꯍꯧꯔꯛꯑꯦꯕ꯫ ꯃꯁꯤꯗꯤꯕ ꯊꯥꯔꯤꯛꯇꯨ ꯐꯗꯤ ꯑꯃꯅ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯂꯒ ꯍꯩꯃꯥ ꯏꯆꯦ ꯎꯗꯕ ꯀꯨꯏꯔꯦꯗ ꯑꯩꯅ ꯉꯔꯥꯡꯗ ꯁꯣꯜꯂꯝꯃꯤꯅꯦ꯫ ꯍꯣꯏ ꯏꯅꯥꯎꯅ ꯁꯣꯟꯕꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦ꯫ ꯉꯁꯤꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯉꯥꯎꯗꯅ ꯂꯥꯛꯏꯅꯤꯅꯦ꯫ ꯃꯥꯅꯦ ꯑꯗꯣ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯜꯂꯨꯀꯣ꯫ 이붕어수 통가을다 탱나레. ꯍꯣꯏ ꯉꯥ ꯂꯩꯔꯨꯅꯤꯅ ꯊꯣꯛꯈꯤꯕꯅꯦ꯫ ꯑꯗꯨꯅꯅꯤꯗꯅ ꯃꯥꯅ ꯇꯥꯟ ꯆꯥꯔꯦ ꯉꯥ ꯂꯩꯔꯨꯅꯤ ꯍꯥꯏꯔꯝꯃꯤꯗꯤ꯫ ꯍꯣꯏ ꯑꯇꯩ ꯂꯩꯔꯤ ꯏꯆꯦꯗ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕꯗꯣ ꯏꯕꯦꯝꯃꯁꯤꯔꯣ? ꯍꯣꯏ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ ꯌꯥꯝ ꯊꯨꯅ ꯏꯃꯧ ꯑꯣꯏꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯛꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯄꯥꯝꯃꯨꯏꯌꯦꯕ꯫ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯑꯩꯗꯤ ꯍꯩꯍꯧꯔꯤꯁꯤꯅꯤꯀꯣ ꯌꯥꯝ ꯊꯨꯅ ꯑꯩ ꯂꯥꯛꯑꯗꯕꯅꯤ꯫
Hoida, pithoksu ngaidana. Ngai khone aibu. Nacha nupado masakka amuk phawe udrine. Nahan wai aina yumsida lakpadasu mapalamda mahai tamba chatki haidana su thengna khidredo. Pi macha sidani aina ngai hak leitana thengnarise. Nacha nupadudi hauji phawa mapalamda leiribro. Leitreda huzikpudi thabak ama tawdana posting mafamda leikiye magine aina warise nupi amto koyu haibasu yade mi ise nangbo Magi matam yaudridana tawrini. Pharene thabakka tawre haido. ado matamdo isil inaw sangdana yohalasiko Hoida, aikhoigidi laibak yamna phabane. Noina pambiroidra haibagi wani. adugumbagi pukseldo aikhoida senjadeko ando ibema nangbu namaida phi adum khomiduna kaidawrage Kasu thoidokpa tawba natteda. Angang oiringaida tusindana khara sokhiye. Adugi dak macha ama leibaduda ikaidana khummibanine. ihe adugibu kaidawbagi ikaidoino natte isabu nga thongbaga heiba natro hoi idomsa haiye khare ngasidi imaugi khut oina yenghauba taridana Yai, kaisu kaide. ado isagi mingdi kai kauba idomsa thaja kawe is sakka minga onthokna janakre Tharik kitchen lomda onsinduna machanupibu kawrai. thoi Kay haige ima. sidam ta laune Hoi. Nganthoishu ahanba thengnaba oibana masada ikoi koiba phaujai. Ima, kay haige. yengoi nasi se nangi ka da sangminaraga mafi marol se hongminaruro aduga ne ngasi gi sakse nabani oina thongo Kay no ima. Mi se ngasi nong mata lakpasida chak amu thonghandoiro. yani ye ay adum thongge Adudi che, ay kada changasila o. hoi Asumna anidu tungda mangda tawduna steer adu kana nganthoina achikpado thugarai. Che, nang kay lamdagino. yam lapida santipur hai makhundo nangbu tarabo Tadriye. adune ba nang angang yam oiri tagi roiba Adu che, nang sahi kaya surage. ay buro sahi kulhumdoi sanga ine Adudi yam angang wirine. nang di kaya surage Chega aiga yam hanadeda. Sahi kunne. oo Adu che, nang se nasayang na pazengo. Pido lauto adi amuka hena pazaramdo male. Ado aidi pi lauto oga yamna yeningingo. phi lauthopadi yadiye mai sokhibagi dang ama layemba adugi nungaitena khomine Oo. Tanja aduda James ki call sulai. Ado che, ay phone se amta pagi ko. hoi ayo Hello, Charang, khumu amta. kay nung sidi angang siyam sawami ko. Saurodi kaino. Ay se hauji angang natrabane. Kariya ba? Nang angang na tredi kanana hai ba? Ay na hairiba. Mi imana bikhaidi nipaloy na koi khrabane. Khangabo. Nang di angang yamuri ko, nupa kamda kuy ba kiroi. Namana bising ko rasu nang di oba yaroi ba? Da James. Haung ne, Nungsite so. Tuyab loirabo aibu angang ro. angang ni kayo. Adudi karam kanda lesabi phadoy ba. Atu bro, tada ko na ibigya ba? Yaroye hauji haigadabane. Charang, Taning de ko. Ado Da James. Kay haidoy no. Ay thamagi. os ngai ko. Wari ang sana kisi kayo. Hore ne, asa wala birak ya ba? Yare. Haibirakano. Ay achapoka amata chaningde. Charang, na do mai tong nu da. Nang na James na ba ining draw. Da James. Ay thamagi haibane. Aikoi che hoi lakpagi chak thongdoine. Nu che di kanano hai je. Hairoye. Hairo da. Hairuraga nang amukoi ge hairo. O koi jaroi. Ai di lai jare. Da James. Nang nupi ka koibra. Koiradi
ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯧꯒꯤꯁꯨ ꯑꯃꯠꯇ ꯁꯦꯝꯕꯤꯔꯛꯎꯗꯅ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯇꯥꯃꯣꯁꯨ ꯅꯨꯄꯤ ꯁꯦꯝꯗꯣꯏ ꯁꯔꯨꯛ ꯑꯩꯅꯦ ꯀꯩ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯟꯖꯔꯨꯔꯒꯦ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯊꯥꯖ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯏ ꯑꯗꯨꯗꯤ ꯗꯥ ꯖꯦꯝꯁ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯊꯝꯃꯣ ꯑꯗꯨ ꯆꯔꯥꯡ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯤ ꯃꯇꯝꯁꯤꯗ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯅꯪꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯎꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯧꯗ ꯇꯧ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯇꯥꯃꯣꯆꯧꯗꯁꯨ ꯇꯧꯅꯤ ꯅꯪꯉꯣꯟꯗꯁꯨ ꯇꯧꯔꯛꯀꯗꯣꯏꯅꯦ ꯅꯊꯧ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅ ꯊꯧꯅꯤꯅꯦ ꯏꯕꯦꯝꯃ ꯑꯩ ꯇꯧꯔꯤꯁꯦ ꯅꯪ ꯀꯩ ꯈꯪꯉꯗꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯊꯝꯃꯒꯦ